ngasi phongkhiba tongan pause singda yaukhiba pausingi update puduna laksari ahanbada maruoiba pau Maitai Singh Imphal Jiribamgi Lambi New Kaithel Manbi Police Checkpost tagi hena changba yadri Maitai driver sing security convoy yaudrabadi chalandre NNCNIM na Haipau Jadonangi Wakhalon amadi Jaliangronggi political movement namthanabo honari haina ZUF na phondoragli Kuki IDP amagi siphai oiba machanupa ama ichauna senthagibadagi laikidre Bihar gi border list ta Myanmar amasung Bangladeshi yauna foreign national kaya yauba ECI na thengnakre PUCL gi report counter taunaba Kokomina committee semduna review report pangthokre Lan manungda Manipur da mioi kaya karor gi mapu oikrabra haibagi wang thorakle haina RTI na phongdokli Bisnupur district ki IDP singi sananaba lupa lakh 35.38 gi thum laikre PM Modi September ge ani suba chayolda Manipur da lakani panari Russia ki president Vladimir Putin India da December thada lakadori governor na LPG yauna petroleum product ki stock review tokre LPG yauna tanker chamayangkhai nipal thau lorunaba Imphal thadokre sengdaba churuk Yolamba nan Manipuri manga maitai macha ama punna mioi taruk police na phagatkhre lakadoriba sahi tara asida India da Japan gi yen trillion tara thada naba pandam thamle haina PM Modi na phongdokli Eviction chathadringai laifom chafam sinbiyu natrabadi mafam asimaktada siragani haina khunja singna phongdorokpa wafam singi pau puduna laksari Hojik pau sandokna pijari haukiba sahi lisingani kulhumdoi gi me ahumdagi thoklakliba irang asi tamna mahausa gi phibamda hanjilakpa haure hairabasu ngasi pauba tampaki mioising National Highway 37 haibadi Imphal Jiribam lambi gi New Kaithel Manbi police checkpost tagi hena changba yadri New Kaithel Manbi da Kaithel macha ama lairiba asisu irangna maram oiraga hojiksu itak taktuna lairi lengaki maikaidagi state asida santi thamnaba honariba khongthang asiga mari leinana ngasi paumi Kangbu amana Imphal West gi New Kaithel Manbi gi area da chatkibo khongsat amaga mari lainana New Kaithel Manbi gi police checkpost ta changduna post asida mathau tawriba security personnel amaga unabada phongdorakibada lambi asida haujiksu malpuba gari sing chathok chasinda khudong thiba nangadra haibagi chaungna chingnaba lairi checkpost asigi security personnel singnasu Imphal Jiribam lambi da chatkadaba gari singi driver ningthina masak khangdoklaga chalhalli karigumba lambi asida maitai driver sing tangai fadana chattaba yadaba oiragadi truck sing asibu ngak seliba security convoy marakda yauraga chatli naitom oina security yaudana amata chalande maitai sing checkpost asi fawbadi changsinba ngamli haina phongdoki adubu checkpost asigi gate wangmada kuki gi mioi kaya chathok chasin toba urakhi New Kaithel Manbi da Kaithel macha ama lairiba asisu irangna maram oiraga haujiksu mi itak taktuna laihori Kaithel asida pochai yonbi amana phongdorakibada haukiba sahi lisingani kulhumdoi me ahumdagi thokiba irang adugi mamangdadi New Kaithel Manbi gi singthakta lairiba kuki sing Kaithel asida kumlaktuna pochai sing mamalgi wafam thidana pulap lairamkhibani adubu irang tholakhraba matungdadi kuki sing lakidre haujik logi matam oibana lambi asigi moidangpok Kaithel Manbi gi singya nataba singda low ubagi thabak ningthina chathahauri irang maram oiraga central forcing deploy toba yauna security na low suriba singi ningthina ngak chelhori lambi asida chaka mari panba gari ayamba maitai nataba singna chatok chasin tauba uhori Makha tarakpa pauda thadau NP gi mioi tara tarena saba delegation team amaga miti gi CSO singa Imphal da santi gi wari sanabada yaukhiba thadau NP gi mioi Nekram Jemhau koba masagi sahi 54 rom suraba thadau NP gi mioi asi mahaki pongnapam landam Chonghang Bank Manja Karbi Anglongda haukiba August ki tarik 30 gi numidang pung 3 makairom taba matamda kuki militant singna laktuna hatkre hari thodok asigi mayokta Thadau Student Association ki maikaidagi akanma mongda condemn torokpaga loinana thodok asigi chap chaba pakhum pigani haina Thadau Student Association ki maikaidagi kuki militant singi mapamda akanma wafam thamlakli Jaliangrongi area da lalolup NSNIM na santi oina leibagi pibam thugaiduna ayat papi haina lalolup Jaliangrong United Front ZUF na janingdaba phongkokre ZUF ki Information and Publicity Secretary Louis Gamaina thadoki bachirol amada laikidraba freedom fighter Haipau Jadonang ningsingduna mahaki mafamda ikai khumnaba utpagi marifu tara mari raksuba Jadonang Martius de thorom Jaliangrong miyamna pangthoknaba honabada NSNIM na
ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯄ꯭ꯔꯣꯄꯦꯒꯟꯗꯥ ꯇꯧꯗꯨꯅ ꯃꯤꯌꯥꯝꯗ ꯆꯃꯝꯅꯕ ꯑꯃꯁꯨꯡ ꯂꯥꯟꯅ ꯂꯝꯖꯤꯡꯗꯨꯅ ꯍꯥꯏꯄꯥꯎ ꯖꯥꯗꯣꯅꯥꯡꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯖꯥꯂꯤꯌꯥꯡꯔꯣꯡꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯃꯨꯚꯃꯦꯟꯠ ꯅꯝꯊꯅꯕ ꯍꯣꯠꯅꯔꯤ ꯖꯥꯂꯤꯌꯥꯡꯔꯣꯡ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯁꯄꯤꯔꯦꯟꯁꯤꯕꯨ ꯃꯄꯥꯡꯒꯜ ꯊꯨꯗꯦꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯁꯧꯒꯠꯅꯕ ꯍꯣꯠꯅꯕꯒꯤ ꯂꯥꯂꯣꯡ ꯆꯠꯊꯔꯤ ꯍꯥꯏꯔꯤ ꯆꯦꯔꯣꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯄꯗ ꯑꯁꯤꯒꯨꯝꯕ NSCN-IM ꯒꯤ ꯃꯕꯨꯛ ꯁꯦꯡꯗꯕ ꯑꯃꯁꯨꯡ ꯊꯧꯑꯣꯡ ꯑꯁꯤꯗꯒꯤ ꯖꯥꯂꯤꯌꯥꯡꯔꯣꯡ ꯃꯤꯌꯥꯝꯅ ꯂꯥꯞꯅ ꯂꯩꯕꯤꯌꯨ ꯁꯦꯟꯇꯔꯒ ZUF-ꯒ ꯆꯠꯊꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯇꯣꯛ ꯑꯁꯤꯕꯨ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ IM-ꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯗ ꯊꯥꯖꯕꯤꯒꯅꯨ ꯖꯥꯂꯤꯌꯥꯡꯔꯣꯡꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯁꯄꯤꯔꯦꯁꯟ ꯐꯪꯅꯕ ZUF-ꯅ ꯍꯟꯕ ꯂꯩꯇꯅ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯂꯥꯟꯊꯦꯡꯅꯈꯤꯒꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯨꯔꯆꯥꯟꯄꯨꯔꯒꯤ NS ꯈꯣꯖꯥꯝꯐꯥꯏ ꯚꯤꯂꯦꯖꯇ ꯂꯩꯕ IDP ꯑꯃꯒꯤ ꯀꯥꯁꯃꯤꯔꯗ ꯁꯤꯐꯥꯏ ꯑꯣꯏꯅ ꯂꯩꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯏꯆꯥꯎꯅ ꯆꯦꯟꯊꯈꯤꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯖꯤꯃꯤ ꯉꯥꯟꯃꯤꯂꯨꯟ ꯃꯥꯟꯇꯦ ꯀꯧꯏ ꯃꯉꯥꯁꯨꯕ ꯑꯁꯥꯝ ꯔꯦꯖꯤꯃꯦꯟꯇ ꯂꯩꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯁꯥꯝꯐꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯀꯩꯁꯨ ꯇꯨꯝꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯍꯧꯖꯤꯛ ꯆꯨꯔꯆꯥꯟꯄꯨꯔꯒꯤ NS ꯈꯣꯖꯥꯝꯐꯥꯏ ꯚꯤꯂꯦꯖꯇ ꯂꯥꯟꯖꯦꯟꯂꯛꯇꯨꯅ IDP ꯑꯣꯏꯅ ꯂꯩꯕꯅꯤ ꯑꯥꯔꯃꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯁꯣꯔꯁ ꯑꯃꯅ ꯍꯥꯏꯔꯤꯕꯗꯤ ꯍꯧꯈꯤꯕ ꯑꯒꯁꯠ 19ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯒꯤ ꯆꯦꯅꯥꯕ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯇꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯉꯥꯁꯨꯕ ꯑꯁꯥꯝ ꯔꯦꯖꯤꯃꯦꯟꯠꯀꯤ ꯄꯣꯁꯠ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯏꯆꯥꯎ ꯊꯣꯛꯈꯤ ꯂꯣꯏꯅꯅ ꯅꯨꯃꯤꯗꯥꯡꯒꯤ ꯑꯃꯝꯕ ꯃꯇꯝ ꯑꯗꯨꯗ ꯏꯔꯩ ꯀꯠꯂꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯗꯨꯅ ꯔꯥꯏꯐꯜꯃꯦꯟ ꯖꯤꯃꯤ ꯑꯁꯤ ꯆꯦꯟꯊꯔꯒ ꯄꯨꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯔꯦꯖꯤꯃꯦꯟꯠ ꯑꯗꯨꯒꯤ ꯀꯥꯡꯕꯨꯁꯤꯡꯅ ꯄꯨꯡ 24 ꯆꯨꯞꯅ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ ꯑꯗꯨꯕꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯃꯊꯪ ꯅꯣꯡꯉꯥꯟꯕ ꯑꯒꯁꯠ 19ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯐꯪꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯔꯤ ꯕꯤꯍꯥꯔꯒꯤ इलेक्टोरल रोलदा इंडियागी वोटर आई कार्ड पाइबा म्यांमार अफगानिस्तान नेपाल अमसुंग बांग्लादेश यावना फॉरेन नेशनल कया यावरे हाइना रिपोर्ट अमना फोंदोकली रिपोर्ट असिगी मतुंग इन्ना बिहारगी इलेक्टोरल रोलदा एलिजिबल ओइदबा फॉरेनर नेशनल कया यावरे हाइना हंदक ECI गी डायरेक्टिव मखादा नौना चथखिबा स्पेशल इंसेंटिव रिवीजन अदुदा मकोइना पाइरिबा वोटर आइडेंटिफिकेशन डॉक्यूमेंट सिंगी मरकता मानदबा कया यावना इलेक्शन कमीशन ऑफ इंडिया गी माइकेदगी वोटर लाख 3 रोमदा नौना नोटिस इशू तौख्रे इलेक्शन कमीशन की सोर्स की मतुंग इना तोंगान बा केस सिंगदा बांग्लादेश नेपाल म्यांमार अमसुंग अफगानिस्तान सिंगबा लेबाक सिंगदगी फॉरेन नेशन कया इंडिया की वोटर ID कार्ड पाइबा थेंगरे हारिबा सिंग असी इलेक्टोरल रजिस्ट्रेशन ऑफिसर गा हंदकता चथकिबा डॉक्यूमेंट सिंग वेरिफिकेशन तौबा अदुदा थेंगनरकिबनी बिहार की इलेक्टोरल रोलदा फॉरेन नेशनल कया यावबदगी नौना चथकिबा SIR अदु ngasi लोसिलब मतुंग वेरिफिकेशन अदुदा इंडिया की वोटर आई कार्ड पाइजरबसु एलिजिबल ओइदबा वोटर सिंगदी नौना फोंगदोरिबा वोटर लिस्ट असिदगी लौथोकलगा सेप्टेम्बर 10 दा पब्लिश तौरगनी हारी स्पेशल इंसेंटिव रिवीजन असिगी दमक युमथोंग चंगदुना चथकिबा वेरिफिकेशन अदुदा BLO सिंगना नेपाल बांग्लादेश अमसुंग म्यांमार न चिंगबा यावना फॉरेन नेशनल कया अमा थेंगनरकिबनी हारिबा मियोसिंग असि इंडियन सिटीजन अमनी हाइबा यानाबगी दमकता आधार डोमिसाइल सर्टिफिकेट अमसुंग रेशन कार्ड न चिंगबा डॉक्यूमेंट सिंग असि लेरगा पाइरमखिबनी मरम अदुना हंदक नौना चथकिबा फील्ड इंक्वायरी अदुदगी फाइंडिंग सिंग अदुगी मतुंग इन्ना इंडियन सिटीजन सारगा लेरमखिबा फॉरेन नेशनल सिंग अदुदा फॉर्मल ओइना नोटिस इशू तौख्रे लोइनाना मियोसिंग अदु मरी लेनाबा ऑथोरिटी सिंगी ममांगदा नुमित 3 मनुंगदा एपियर तौदुना मखोइगी रेकॉर्ड सिंग अदुगी मतांगदा मयेक सेंगना थमगदबनी हाइना पी हाइख्रे मणिपुर क्राइसिस का मरी लेना PUCL न था असिगी कुंदा फोंखिबा कंट्रोवर्शियल ओरबा रिपोर्ट अदुबु काउंटर तौनबा कोकोमीगी मियेंग मखादा वर्किंग ग्रुप फॉर्म तौदुना कमिटी अमा सेमलगा अचुंबा युमफम ओइबा रिव्यू रिपोर्ट अमा पुथोगदौरी पीपल्स यूनियन फॉर सिविल लिबर्टीज PUCL गी वाथोक ओरबा इंडिपेंडेंट पीपल्स ट्रिब्यूनल रिपोर्ट अदुगी मतांगदा कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी ना सिंधुना इम्फाल होटल गी सिरोई हॉलदा पब्लिक रिव्यू मिफम अमा पांथोखरे कोमीगी कन्वेनर खुराइजम अथौबना प्रिसाइड तौदुना पांथोकिबा पब्लिक रिव्यू मिफम अदुदा सकनाइरबा इकोनॉमिस्ट प्रोफेसर CH प्रियोरंजन रिटायर द मॉडरेटर ओइना सरुक याखी मिफम अदुदा वंगांगलोई ओइना इंदिरा गांधी नेशनल ट्राइबल यूनिवर्सिटी की पॉलिटिकल साइंस डिपार्टमेंट की एसोसिएट प्रोफेसर डॉक्टर होमेन थांगजम धनमंजूरी यूनिवर्सिटी की हिस्ट्री डिपार्टमेंट की एसोसिएट प्रोफेसर हिस्टोरियन
Dr. Malem Ningthauja, DMU gi Political Science Department gi Assistant Professor Dr. Noni Arambam, Impact TV gi Chief Editor Yumnam Rupachandra amasung The Frontier Manipur gi Executive Editor Sadokpam Dhiren Saruk Yaki ngasigi review mifam aduna PUCL na handak phongkhiba report aduda yauriba aranba wafam kaya putoktuna nainabaga loinana PUCL gi report adu maiteibu anti India oina uhannaba thawongni politically engineer Tauraga puthokpa Manipur bu charangnaba phibamda adumak leihannaba amadi national amasung international communities singbu minamba report amani haina amata oina yanaki public review gi mifam aduda recommend tawkhiba maruoiba wafam singi manungda ahanbada kokomi gi miyeng makada working group ama form tauraga committee ama semduna PUCL gi report adubu counter tawnaba Manipur crisis asigi achumba wafam singda based tawba review report ama Puthokpa anisubada maitei singbu anti India oiba oina uhannaba khonaba amadi political oiba movementa achumba asengba wafam sing semdok sadokpada chenaba miyosing amadi organization singi mathakta chapchaba chairak phanghanaba thabak lokhatpa aroibada human rights ki mingda nakal nama khaktamak yengduna community amabu aranba tahannaba khonariba PUCL gi members singi mathakta Bharatiya Nyay Sanhita BNS ki tongan tonganba section gi makhada FIR lokhatpa haibo wafam singda yanakibani Kumja lesingani kulumdoi gi me ahumdagi thokiba kangluk ki iranga mari lainana Moirang Assembly constituency gi manungda hangliba relief camp singda lairiba internally displaced person singi damakta lupa crore kumanga point humbudra rom chading tokre haina right to information act ki makada hanglakpa wahang singi paukum handakta Bishnupur district ki deputy commissioner na pikre RTI gi paukum aduda internally displaced person IDP singna chana bagi damakta thum leibagi paisa oina lupa lakh 13.18 gi Chading Toki Haina Supali, Handaki Lan Manung Asida, Kaita Kriba Senpam Sing Asi, Matok Tariba, Mui Sing that Loinabak, Sinakibra, Haibagi Wang, Hangnarubada, Singnabayabo Wahankaya, Thorakle, Moirang Assembly Constituency da Hangliba, Relief Camp Sing da, internally displaced person, Singnipa Lay Haina, Parabasu. Sahi aniga tha ahumgi oina lupa lakh 13.82 dagi hena chafam thokte masi World Health Organization na mi amana nomoda gram manga chai haina paraga thum packet amada lupa 10 pi haina hotpa matamda thorakpa phal aduni Moirang Assembly constituency gi tongan tongan mafamda hangriba relief camp singda changjapam loduna leiriba IDP singi damakta punna chading tawkiba senfam asi lupa lakh 10.8 Ni Haina Bishnupur District ki Deputy Commissioner na RTI gi pakum piraduna phongdokhibane Deputy Commissioner na pirakiba pakum adugi matung ina Manipur da kangluk ki hana sunaba thodok hek thokraba matungda Moirang Assembly constituency da tongan mafamda hangliba relief camp kun hangdoki madugi manungda taruk thingjin khraba matungda hojik relief camp 13 hangle irang hagolakpa matamda IDP 3,980 manga relief camp singda changjapam loduna leirami matung tarakpada irang hena kankhalakpa maramna relief camp singda IDP 3,992 changjapam loduna hojiksu leiri Lebak asigi Prime Minister Narendra Modi Manipur da lakani haraga sunglak lakhidabagi makha tarakpa pauda September gi ani suba chayolda Manipur da lakani haina panari mahaki khongsat asigi mangoinana hojik lenga ki official singna Prime Minister gi khongsat asiga mari leinana makoi gi oiba thabak thoram sing paikhat pa hokre thajaba yaba mafamdagi phangba pauna hai mathang thagi 13 natraga 15 da Prime Minister Manipur da laknaba thorang tauri mahak Mizoram da pangthokpa railway station sangabagi thorong ama Yauram laba matungda nongthak lambida Churachandpur da lakani Churachandpur da kuki lusingba sing unaram laba matungda Imphal da amuk lakadabani mafam amasida mahaki public reception ama pangthokadra natraga pangthok loidra haiba adumadi chapchana khangba ngamdri nongmakhaki oiba khongsat asi loiraga mahak Guwahati gi damak Imphal thadoki gadabani adumakpu political nainaba singna phongdokpagi matung innadi Manipur da hojik thokleba kangluk ki irang asigi warosin puraktringaida Prime Minister na Manipur da lakani haiba wafam asi nap chaba wali masigisu mathakta state asigi president role chalairaga democracy gi asengba saktam mattuna leiringaida mahakna mangak thekatuna Manipur gi miyam mangda lepkani haibasi thajaningai oide adumakpu mahak Mizoram amasung Assam da di choidana lakani mahaki khongsat asigi matangda BJP gi MLA kharana phongdokpagi matung innadi hojikmaki oina president rule popular government ama lehelakani haibagi thajaba makti leitri adubu mahakna Manipur da
laklamlaba matungda anokba government ama semlakani haibagi thajaba lei Prime Minister na Manipurda lakningbagi wakalon asi maikei kayadagi mahakpu chatnanaba wakallakpadagi ni hairi December thada Russian President Vladimir Putin India da chatkani haina longthokre United States na India da tarif thamkibadagi Russia amasung India gi mari hena naksilakpaga iroinana Russian President na India da chatnaba thorang lokhallakibani September amada pangthokadaba Resident Summit ama yawba lakpada Putin India gi Prime Minister Narendra Modi ga unaduna haktengnana wari chanagadori Russia dagi makatana thaulei haibagi damak US President Donald Trump na India gi mathakta tarif thambagi wapam Laukthorokpa Laikrabani, Matam Kayagi, Mamangdagi, India, Amasung Russiagi, Marakta Asetpa Mari Tamnaduna, Lakibaga Loinana, India da Kulai, Kwaidagi, Masing Yamna, Yonba, Lebak Singi Manungda, Russia su Amani, Kumza Lisingani Kunitoigi, February da Russia Amsung, Ukraine gi Marakta Lan, Songna Kraba Matungda, Nongchup Lebak Singna, Russiagi, Lebak, Russiagi Tabak Toram Singda, Kut Tingjinbaga Loinana, Lebak Asida, Mapa Lebak Singna, Port Yonbagi Chang Hantahanaba, Torangkaya, Lokatuna, Lakibani, Adum Oinamak, India na Russia dagi makatana thau leiduna lakibani Haukiba thakara asida Manipur gi mafam ayambada maru oina singi district singda akanba nong sukibana maram oiraga Manipur gi lifeline oiriba National Highway 2 Imphal Dimapur lambi amasung National Highway 37 Imphal Jiribam lambi ani asida toina landslide tawbadagi LPG yauna petroleum product singi puthok pusin tawbada Manipur state ki oina handarakpa maram oiraga miyamna mipainari ba asi koknabagi damakta Manipur gi governor Ajay Kumar Bhalana mari leinaba authority gi official sing unaduna LPG yauna petroleum product singi stock review tokre Raj Bhavan Imphal da Governor Ajay Kumar Bhalana mayai tangbal loduna pangthokiba awangwa thaki mifam aduda state asigi CAFNPD amadi Indian Oil Corporation Limited ki official sing saruk yakibaga loinana Manipur state ta hojik LPG yauna petroleum product singi stock handarakliba asigi matangda khana nainakhibaga loinana athuba matamda handarakliba petroleum product sing asi lorunaba gidamak athuba matamda paikhatpa yaba thabak sing paikhatnaba khana ki hairi mifam aduda state asigi CAFNPD Department State Police amasung Indian Oil Corporation Limited ka khusamnaduna handarakliba aviation turbine fuel liquefied petroleum gas petrol amasung diesel gi stock sing asi menkatnabagi damakta special security convoy ama thorang togduna National Highway number 37 Imphal Jiribam lambida pusilakadaba puthok pusin taunabagi damakta athubada sinba haina understanding puraki hairi Lamdam asida miyamda sengdaba asaba churup sing yonduna senda lambi chatharamba maitai macha ama yauna nan Manipuri manga puna miyoi taruk phagat khibaga loinana churup asaba packet sahum yankai taruka konana fare hairi police ki pauna phongdokpada Imphal East ki manung chanba mantri pukhri da hangba Manipur police ki check post gi ngarang ahanba oina miyoi ama sasinaba sengdaba churup packet 13 ka konana phagat khi pharaba miyoi adugi maming Moirangthem Sundarlal maitai sahi nipu manga kawi khurai angom lekai dagi ni hairi Makatana Imphal West ki mafam singda chathakiba drive da thong adubu chathabada chauna chenaba nan Manipuri manga amasu phagatpa ngamki hairi Bharat ki Prime Minister Narendra Modi na hai kre madudi lakadoriba chahi tara asida India da Japan gi yen trillion tara thadanabagi pandam thamli masina lebak ani mak ta leiriba apik pa enterprises amasung startup singda hena miyeng thamgani hairi wafam masi Tokyo da pangtokpa tara manga suba Indian Japan Annual Summit loiraba matungda Prime Minister Narendra Modi amasung mahaka pham manaba Japan gi Prime Minister Shigeru Isaga punna loinana pangtokpa paugi mifam amada PM Modi na phongdokibani mahakna makatana phongdokpada lakadoriba chahi tara asida Bharat amasung Japan lebak anina tawgadaba thabak Thoram Singh Poram Yathokpa Loire Investment, Innovation, Economic Security, Environmental Technology na singba hiram singda akhanaba miyeng thamduna thabak paikhat kani hairi Prime Minister na makata na phongdokpada lakadoriba chahi manga asida India amasung Japan lebak anina human resource ki lamda mateng pangnaba action plan semba yanare tongan ba lam singda lebak anigi haithoi singthoiba mi lak manga da tengpang pinaba yauri masigi manungda haithoi singthoiraba Bharat macha lising yang khaina Japan gi sel thumgi lambida achoba thodang logani loinana Bharat amasung Japan gi mari asi Delhi amadi Tokyo da losiloi terrorism amasung ngak senba amasung maritime security gi lamda lebak anigi manaba miyeng thamduna lebak thabak paikhat kani haina su phongdok lei
स्टेट सरकार की माइकैदगी लंबी पाक्थोक चाक्थोकनबा होनरिबा कया असिदा मपुंग फाना चौगली तौबदबु इम्फाल ईस्ट की लमलाई केंद्र की मनुंग चन्न लेबा नोंगदागी नागयत की लंबी सिंगदा सही निफु यांखै की ममांगदगी खुंदा लेतादुना लेरकलबा युमसिंग असि एडविक्शन चथद्रिङै मांगोइनना मखोइगी लेफम चाफम हाना सिनबियु नत्रबदी मफम असि मक्तदा सिरबसु सिरगनी हाइना नोंगदा अवांग लेकाइदा पांगथोकेबा पाउगी मिफम अमदा मोइरांगथेम सुरजिनना फोंदोखरे एडविक्शन असिदा सैथेंग फंगदोरिबा इमुंग तरा हेनबगी मियोइसिंग यावना पांगथोकिबा पाउगी मिफम अदुदा मोइरांगथेम सुरजितना मखाताना फोंदोखि मदुदी मखोइना हौजिक लैरिबा मफम असि सही यांखैगी मथक्ता लैरक्लबने मखोइगी लेफम चाफम हाना सिंदना लंबीगी नाक येत्ता लैरिबा युम कया नमथदुना एडविक्शन चथब तारबदी युमसिंग असिदा लैरिबा मियोइसिंग अतोपसिंगदा सैदांगफम लौदुना रिफ्यूजी अमगुमना लैगदौरिबरा मफम अदुदा लैरिबा मियोइसिंग असि नोमगी सु नोमलगा इमुंग पुजरिबा गाक्तनी मरम अदुना ngalingay matamdagi leiraklaba makhoi yumsing eviction chathagani haiba asina makhoida hena awaba mayokna halle haina su phongdokhi मखा तारपा अरोइबा पाउदा एडिटोरियल कलमदगी मचंगोइबा पाउ अमतंग लौखचरी एमएलए सिंगना पांगदबा ओइना लेगुमसी इरेपाक मणिपुर कन्नबा लोफम थोकपा थौदांग लौ हाइबा वाफमदा चही तरेट खुंथाकपगी मतुंगदा मणिपुर मियामना ख्वाइदगी अवाबा मतम हाइबदु हंदकी चही असिना ओइरे चही असिगी मे अहुमदगी चुराचानपुरदा एपिसेंटर ओइदुना हौरखिबा कांगलुप अनिगी साथीरबा इरांग असिना मरम ओइदुना मियोय चनी हुमबद्रा हेनबगी पुंची लोमखरे मियोय कया अमा थीबा खंगदना लैरी युम लिसिंग तरा हेना मै थादोकदुना मांगन खिबदगी तोंगान तोंगानबा रिलीफ कैंप सिंगदा मियोय लिसिंग हुमफु हेना चंगजफम लौदुना लैनरी मसिगी सु मथक्ता कुकी जॉब मिलिटेंट सिंगना मणिपुर की अपुनब सक्तम थुगाइदुना सेपरेट एडमिनिस्ट्रेशन तानबगी खोंजंगसु हनब लैतना चंगसिलगली ओरिबा फिबम असिदा भारत लेंगांगना मणिपुर द थोकलेबा कांगलुप की इरांग असि लोइसिनबा तोकफम थोकपा थबक अमता पाइखतना कुमै येंगबगुम येंगदुना लैरी मणिपुर की पीआर लेंगाक अमसुंग मियाम की मिहुत ओरिबा एमएलए सिंगनसु अदुकी मतिक पांगदबगी चकलो लौदुना इरांग असि लोइसिनबा भारत लेंगाकी मफमदा करिगुम्बो वहाई अमता हाइबा ngamdre leibaki irang marakta leibak ningbagi mingda aranba upai sisinaduna lanthum tasin khomjinna ba khonabada mathwai yawba mirei hat kaya amasu thoraktuna leibak miyamgi singlida tongjaida I thaduna I chupa yawrakle leibak miyamna asuk waraba matam asida masagi oijaba tana ba khonabada maribak ningba saba miyoi kayana irang asi losinba pamda bagum tawri masigi maramdi irang marak asida aikoigi sendal lambi ama chauna phangba asina मखोइगिदी नुंगाइबा हाइबदु ओइबगुम तौरी मदुना हौजिक्ति इरेबाक मणिपुर कन्नबा मणिपुर लेंगांगना लोफम थोकपा थौदांग अदु लौदबदगी मरेबाक मणिपुर कन्नबगी दमक्ता लानफमदा मांगजिन थाना चोंथोक्तुना लानथेंगनबदगी लमदम असिगी पारी ममोम कया थवाइना पोंथा पिखरे मसिदा अखोइगी लेंगाकलोइ ओइना थौदांग लौरमबसिंग अमदी एमएलए सिंगी मरी मता अमदी इमुंग मनुंगी मियोय अमता याउद्री अदुगा रिलीफ कैंपता अवाबा खांगदुना लैरिबा मियोय लिसिंग हुमफु रोम असिगी धमक्ता काइथरकपा कथोपना मांग थादुना मतेंग पांगबा मियोय कया अमसु चोंथोरकली मदुना लेबाकी लुरबा तानफम असिदा मसागी ओइजबा तानबा लेबाक निंगबा साबा मियोयना कना कनानो मणिपुर की दमक्ता लैजबा सिंग कथोपा मियोय सिंगना कना कनानो हाइबदु हौजिक मयेक सेंगना खंगनरकले अवाबा तारबा मियोय सिंगदा मतेंग पांगलगा पेंजबा मानब कुनाय अमा लिंगबा पामजबा मियोय सिंगसु लेबाकी वारबा मतम असिदा मयेक सेंगना खंगनरकले यामना नुंगाइत्रिबदी हौजिक लेबाक मियामना अदुकी मतिक वारबा मणिपुर थुगाइनबा होनरकलिबा असिदा लेबाक निंगबा साबा मियोय कयाना लेबाक मियामगी नुंगसीबगी मिंगदा लेबाक मियामगी दमक्ता थादरकपा सेनफम कया चुरान थाबगी चकलो लौदुना हाइदतनबा लौनबा खोनबा हाइबगी वाफम अमा लेबाक मियामना फोंगना ngangnarakpa tariba asini maram asina leibak miyambu lalonpot oina loduna lalonnaba honariba kathokpa haibadu sungyaw yawdraba miyoising asi achumbana aranbabu maithiba piba ngambagum leibak miyamna masak khangdoknaba honaba chumgani loinana hojik thokleba leibaki sathireba lal asi manipur miyamgi mihut oiriba MLA sing amata oina punchinduna lokpham tokpa thodang adu loba ngamdana leiribasi yamna lali masi maribak manipur nungside mamingtagi oina miyamgi mihut MLA sing oina leibani haibadu takpani haina loba yai hojik People's Union for Civil Liberties PUCL na yumpham yaudaba aranbo wafam kaya puthokhtuna manipur da thokliba lal asibu maiteina hana hobani haina phongdokleba asigi matangdasu MLA singna tuminda leisiliba asi karigino haibo wahang asini asumna maribak manipur thugaina ba honarakpa aphongba yeknaba masak khanglaba phawbada aikoigi MLA singna
ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ MLA ꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯕ ꯆꯨꯝꯒꯅꯤ ꯂꯣꯏꯅꯅ ꯚꯥꯔꯠ ꯁꯔꯀꯥꯔꯗ MLA ꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ